ngahak support tawbiyo to anauba sinawsing kana unjabim taragadi like share subscribe tawbiyo mayam tham thanina mayam chasing tanarabro siraw mayam ni jabra na try tawbani kuire lb thadaba mayam ngahak support tawbiyo pung 8 tare mayam chasing chanarabro kuire lb thadaba ada mayam ngahak support tawbiyo nam thanina sinaw mayam ngalingeda ko mayam ngahak changbiro sinaw mayam ngahak support tawbiyo mayam nang ingde hꯧzik December da pura fajana tat laure mayam tumnarabro Debuda singa Hare Krishna like macha ama to sambiro matam kuire he kuire bendo like macha ama to sambiro chasing chabirabro ngangai ebi thadre net nungaitabaga aidi thaba kha chinba ko like kamana tawge khangde chare kari yang chage bendo ka yang chage khubi utpato madugeda namsambiro tak launa bendo kari yang chage migi lb da leibane okay kanagi lb tharige kanagi lb tharige tholokpada Hare Krishna gi lb leramle ay hoye kanagi lb no bendo kanagi lb no thaido
예. 일부 엄마를 보여주는 거. 하늘에 가고 가다가 엄마 이거 어디 리도 그래요. 하나. 강로해 타리브 미싱도 오케이 안오버 미가 따라 와이로이. 오케이 상하이 니비디니타 비세룩 안오버 따니 오케이 안오버도 어디 저기다 커넥트 홀러 오벤도 이거는 커넥트 홀러 오 안오버 어디 자이가 해도 누가 셈드래 나기드가 시래 누가있대 वाह हरे कृष्णा शर्मा हरे कृष्णा ट्रेन टोंगबो खुलो पालौदन जौरो को लाइक तो सल्लो चाय सिंदी चारब्रो आई एलबी थारिबा हरे कृष्णा शर्मा लाइक तो सल्लो को हयें पुंग क्यारा थोंगगदोमनो होय होजा टोंगे ओके हैप्पी जर्नी बिंदुसु हंदक वारे है ओके हयें पुंग क्यारा थोंगनी वानिंगा लेतेदा एसीदा लापदी याम नुंगाय लाकनी खोय नहामो चित्रालय ए टुपी वालाय लाइक तो चलो थैंक यू चित्रा कुइदा उनदबा अदर ngasi एलबी थारिबनी नायक तौद्रो लाइरिक पारिब्रो लाइक तो चलो सोमनो इसे घेरा कहना तो गया तो बनने जाद्रे इतना हेंग जब दी हेंग चटपा फंगद्रे थमतागा ओइबनिना नुंगाइना तुम्मगा लाकपा जाय संडारा चलगा थओ
ꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯖꯤꯑꯣ ꯁꯤꯝ ꯐꯠꯇꯕꯅꯦ ꯍꯥꯏ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯩ ꯍꯥꯏꯕ ꯄꯣꯊꯥꯔꯦ ꯍꯜꯂꯣ ꯖꯤꯑꯣ ꯁꯤꯝ ꯄꯦꯜꯂꯕꯅꯤ ꯍꯥꯏ ꯑꯦꯕꯦꯝ ꯄꯨꯔꯒꯦ ꯄꯥꯔꯨꯒꯦ ꯑꯦꯕꯤ ꯄꯥꯔꯨꯒꯦ ꯑꯣꯀꯦ ꯀꯨꯏꯔꯕꯩ ꯃꯌꯥꯝꯕꯨ ꯖꯣꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯇꯣꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯏꯆꯦꯇꯣꯝꯕꯤ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯀꯦ ꯂꯥꯏꯔꯤꯛ ꯄꯥꯃꯟꯅ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯣꯊꯥꯔꯦ ꯆꯤꯇ꯭ꯔꯥꯅ ꯆꯤꯇꯣꯝꯕꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ ꯃꯁꯨ ꯃꯪꯒꯣꯜ ꯅꯦꯠ ꯒꯤꯟꯗꯥꯕꯠ ꯍꯥꯏ ꯍꯣꯏ ꯂꯥꯏꯅꯥ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯏꯌꯦ ꯔꯦꯕꯤꯗꯥꯁꯤꯡ ꯑꯗꯣ ꯕꯦꯟꯊꯧ ꯂꯩꯅꯥꯅꯤ ꯆꯦꯇꯣꯝꯕꯤ ꯎꯏꯔꯕ ꯖꯥꯠꯂꯥ ꯃꯌꯥꯝ ꯊꯣꯛꯑꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯃꯪꯒꯣꯜ ꯅꯦꯠ ꯖꯤꯟꯗꯥꯕꯥꯠ ꯇꯨꯃꯤꯟ ꯂꯩꯗꯨꯕꯨ ꯀꯩꯅꯣ ꯕꯨꯡ ꯕꯥꯏ ꯑꯗꯨꯃꯥꯏꯅ ꯏꯗꯣ ꯄꯥꯔꯤꯗꯨꯗꯤ ꯅꯪ ꯈꯨꯝꯗꯤ ꯈꯨꯝꯗ꯭ꯔ ꯃꯌꯥꯝꯔꯣ ꯂꯩꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯏꯆꯦꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯦ ꯔꯦꯕꯤꯀꯥ ꯅꯣꯏꯒꯤ ꯒꯥꯔꯤꯗꯣ ꯉꯁꯤ ꯆꯪꯉꯦ ꯍꯥꯏꯅꯦ ꯍꯪꯗꯤ ꯅꯪꯗꯤ ꯄꯥꯎ ꯂꯧꯕꯤꯗꯦ ꯍꯥꯏ ꯑꯁ ꯏꯆꯦꯇꯣꯝꯕꯤꯅ ꯀꯞꯄꯛꯑꯦꯍꯦ ꯕꯦꯟꯊꯧ ꯂꯩꯅꯥ ꯅꯪ ꯔꯦꯕꯤꯀꯥ ꯅꯣꯏꯒꯤ ꯒꯥꯔꯤꯗꯣ ꯉꯁꯤ ꯆꯪꯉꯦ ꯍꯥꯏꯅꯦ ꯅꯪꯗꯤ ꯄꯥꯎ ꯂꯧꯕꯤꯗꯦ ꯍꯥꯏ ꯀꯩꯅꯣ ꯕꯦꯟꯊꯧ ꯂꯩꯅꯥ ꯏꯆꯦꯇꯣꯝꯕꯤꯅ ꯍꯥꯏꯁꯤꯕꯣ ꯃꯤꯅ ꯍꯥꯏꯁꯤ ꯃꯥ ꯈꯨꯝꯗꯝꯃꯤ ꯀꯔꯟ ꯇꯨꯔꯟ ꯇꯧ ꯂꯩꯕꯅꯤ ꯃꯁꯤ ꯃꯤꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯩꯔꯤꯌꯦ ꯑꯇꯩꯗꯤ ꯎꯗꯦ ꯏꯆꯦꯇꯣꯝꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯕꯦꯟꯙꯧ ꯂꯩꯅꯥ ꯏꯆꯦꯇꯣꯝꯕꯤꯅ ꯍꯥꯏꯌꯦ ꯇꯥꯗ꯭ꯔꯣ ꯒꯥꯔꯤ ꯆꯪꯉꯦ ꯅꯪ ꯄꯥꯎ ꯂꯧꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕꯣ ꯃꯌꯥꯝ ꯑꯩꯗꯤ ꯂꯩꯔꯤꯌꯦ ꯑꯇꯩꯗꯤ ꯎꯗꯦ ꯍꯥꯏ
चित्रा तुम्खरब जालो तुमिना लेखरे उइरमनी इंथम थाइना तप्ताई चसलगा थाइना निपानी मताउ सानैया याम लुना तिनबा मताउ वनिसे अदो मताउ अमदी यामना पंगजबा चाबगा थपगा तुमना मा मथौ ओइबा मताउ अमदी यामना सिंगबको जितोंबी ताइको मताउना हाइबा सिंगबा मताउसिना माइ नुपीदुदा ai nupi ai itaugi mayumda chalu koiruge kuire koidaba idana lakpa ngasagi matau apangmosidi chak cha phamungna tummi janebako matau asing o itaubi hain kaung changpasida sungkum khumdaba mai nupi je thore tariye hai aduda aw kanano ai itaubine itaubu leitabro hain hangmusida mai nupine ke hagebu o leye taptangai chasallaga iroi bangor kungumna kulliye en haiba ko haibsida apangbasina matau asingmaim chapasida itau leibro hai aw leye hai as itau leye na chika lu tau na khona kona dana charga hallo hai na hai chahi charaga itau ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃ ꯀꯣꯏꯔꯛꯎꯀꯣ ꯍꯥꯏꯔꯝꯃꯒ ꯃꯥꯛꯇꯤ ꯍꯜꯂꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯇꯥꯎ ꯑꯃꯁꯤꯒꯤ ꯑꯄꯪꯕ ꯅꯠꯇꯦꯀꯣ ꯃꯇꯥꯎ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯁꯤꯡꯉꯦꯕ ꯃꯇꯥꯎ ꯑꯃꯁꯨ ꯅꯨꯄꯤ ꯌꯥꯝ ꯄꯪꯕ ꯃꯥ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯈꯜꯂꯤꯕ ꯑꯁ ꯑꯩꯒꯤ ꯏꯇꯥꯎ ꯇꯥꯅ ꯑꯗꯩ ꯂꯥꯁꯇ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨꯅ ꯀꯌꯥ ꯐꯖꯅ ꯕꯦꯕꯍꯥꯔ ꯇꯧꯔꯛꯄ ꯅꯪꯅ ꯏꯇꯥꯎ ꯂꯥꯛꯑꯒ ꯑꯩꯕꯨ ꯇꯞꯇꯥꯡꯒꯤ ꯆꯥꯁꯜꯂꯒ ꯊꯣꯡꯉꯥꯆꯦ ꯆꯥꯔ ꯃꯇꯨꯡ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯂꯩꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥ ꯕꯦꯟꯙꯧ ꯂꯩꯅꯥ ꯅꯪꯕꯣ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯕꯦꯟꯙꯧ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯀꯨꯏꯔꯣꯏ ꯃꯤ ꯂꯥꯛꯇ꯭ꯔꯦ
ꯀꯣꯜ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯒꯥꯔꯤꯗꯣ ꯃꯤꯅꯤꯠ 10-20 ꯐꯥꯔꯝꯅꯤ ꯒꯥꯔꯤꯗꯣ ꯀꯣꯜ ꯂꯧꯈꯠꯇꯦ ꯍꯥꯏꯌꯦ ꯅꯪ ꯀꯣꯜꯗꯣ ꯇꯧꯔꯝꯃꯔꯣꯏ ꯕꯤꯟꯊꯣꯂꯦꯅ ꯀꯣꯜ ꯆꯪꯗꯦ ꯍꯥꯏꯌꯦ ꯁꯨꯡꯍꯟ ꯍꯟꯒꯠꯇꯅ ꯊꯅꯥꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯁꯜꯂꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯩꯈ꯭ꯔꯦ ꯀꯣꯃꯦꯟ ꯄꯥꯗꯦ ꯀꯣꯃꯦꯟ ꯄꯥꯏ ꯅꯪꯅ ꯇꯥꯗ꯭ꯔꯒ ꯅꯪꯅ ꯎꯗ꯭ꯔꯨꯞ ꯕꯨꯗꯨꯠ ꯇꯧ ꯂꯩꯔꯒ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯍꯜ ꯂꯃꯟꯅ ꯂꯤꯅꯔꯝꯕ ꯒꯣꯔꯆꯟꯗ꯭ꯔ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯗꯅ ꯄꯦꯜꯂꯕꯅꯦ ꯃꯤꯅ ꯀꯣꯜ ꯇꯧꯕꯗꯤ ꯊꯥꯡꯒꯠꯇ꯭ꯔꯒ ꯃꯤꯅ ꯍꯥꯏ ꯇꯥꯁꯟꯅꯗ꯭ꯔꯒ ꯆꯤꯠꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯂꯧꯕꯅꯤ ꯅꯪꯒꯤ ꯑꯣꯏꯔꯝꯃꯗꯤ ꯂꯧꯔꯝꯃꯣꯏꯗꯕꯅꯤ ꯑꯆꯥ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯍꯤꯔꯣꯗꯒꯤ ꯍꯦꯜꯂꯤ ꯐꯦꯁꯕꯨꯛꯇ ꯉꯥꯎꯕꯗ ꯑꯩꯒꯤꯗꯤ ꯐꯦꯁꯕꯨꯛꯇ ꯑꯦꯀꯥꯎꯟ ꯍꯥꯡꯉꯒ ꯃꯦꯃꯣꯔꯤ ꯑꯗꯨꯝ ꯊꯝꯕꯅꯦ ꯄꯩꯁꯥ ꯇꯥꯟ ꯏꯆꯦꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯅꯪ ꯈꯜꯂꯤꯁꯦ ꯅꯝꯕꯔ ꯐꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ ꯀꯁꯥꯔ ꯂꯩꯄꯥꯛꯁꯤꯗ ꯑꯩꯒꯤ ꯃꯤ ꯑꯃꯠꯇꯅꯤ ꯑꯣꯜ ꯀꯁꯥꯔ ꯁꯥꯝꯁꯤꯗ ꯍꯥꯏꯔꯤꯕꯗ ꯂꯣꯏꯅ ꯃꯇꯦꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯕꯦꯟꯊꯣꯂꯦꯅ ꯅꯪꯒꯤ ꯑꯅꯧꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯍꯜꯂꯛꯑꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇꯤ ꯃꯤꯅꯒ ꯌꯦꯡꯕ ꯇꯟꯕꯅꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯗꯕ ꯐꯩꯖꯣꯝ ꯁꯦꯠꯄ ꯆꯅꯣꯟ ꯇꯨꯋꯥ ꯊꯤꯟꯕ ꯑꯗꯩ ꯁ꯭ꯔꯥꯙ ꯀꯔꯃ ꯏꯁꯩ ꯊꯥꯡꯒꯠꯄ ꯇꯥꯏꯌꯦ ꯏꯆꯦꯇꯣꯝꯕꯤ ꯏꯆꯦꯇꯣꯝꯕꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯧꯄꯥꯒꯤ ꯐꯦꯁꯕꯨꯛꯔꯣ ꯏꯆꯦꯇꯣꯝꯕꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯗꯅ ꯈꯪꯅ ꯆꯥꯟꯅꯗꯅ ꯆꯥꯔꯕ ꯊꯛꯑꯕ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ ꯍꯪꯅꯔꯤꯕ ꯈꯣꯠꯅꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯏꯆꯦꯇꯣꯝꯕꯤ ꯏꯆꯦꯇꯣꯝꯕꯤ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯒ ꯇꯥꯒꯦꯔꯥ ꯃꯇꯦꯛ ꯑꯃ ꯏꯆꯦꯇꯣꯝꯕꯤ ꯉꯁꯥꯏ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨꯃꯥꯏꯅ ꯆꯤꯇ꯭ꯔꯥꯁꯨ ꯆꯥꯁꯜꯂꯒ ꯏꯔꯣꯏ ꯕꯥꯡꯒꯣꯔꯒꯨꯝꯅ ꯀꯨꯟꯈ꯭ꯔ ꯃꯥꯜꯂꯦ ꯒꯨꯗ ꯅꯥꯏꯠꯀ ꯄꯤꯔꯝꯗ꯭ꯔꯦ ꯃꯌꯥꯝꯗꯒꯤ ꯏꯪꯕꯁꯨ ꯍꯦꯟꯒꯅꯤ ꯑꯣꯂꯥꯡꯕꯁꯨ ꯍꯦꯟꯒꯅꯤ ꯅꯦꯠ ꯂꯩꯕ ꯃꯐꯝꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯤꯡꯊꯝꯊꯥ ꯁꯨꯃꯥꯡꯒ ꯂꯩꯆꯤꯟ ꯃꯊꯛꯁꯤꯒ ꯐꯝ ꯂꯩꯒꯗ꯭ꯔꯣ ꯍꯅꯨꯕꯤ ꯑꯉꯥꯎꯕꯤ ꯏꯆꯦꯇꯣꯝꯕꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯇꯥꯒꯦꯔꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦ ꯕꯦꯟꯊꯧꯂꯩꯅꯥꯅ ꯏꯆꯦꯇꯣꯝꯕꯤ ꯐꯨꯔꯨ ꯍꯥꯏ ꯏꯆꯦꯇꯣꯝꯕꯤ ꯇꯥꯔꯤꯕ꯭ꯔꯣ
ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯁꯤꯗ ꯌꯥꯎꯖꯕꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯋꯥꯔꯨꯕ ꯁꯤꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯩ ꯊꯦꯡꯀ꯭ꯌꯨ ꯇꯥꯁꯤ ꯂꯤꯔꯣꯏ ꯎꯄꯥ ꯊꯦꯡꯀ꯭ꯌꯨ ꯀꯣꯃꯦꯟ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯂꯥꯛꯎ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯋꯥꯔꯤꯁꯦ ꯍꯅꯨꯕꯤ ꯑꯃꯅ ꯃꯌꯥ ꯅꯤꯄꯥ ꯑꯃ ꯐꯪꯖꯕꯀꯣ ꯃꯌꯥ ꯅꯤꯄꯥꯁꯦ ꯌꯥꯝꯅ ꯄꯪꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯌꯦ ꯅꯪ ꯀꯨꯏꯔꯦ ꯏꯃꯥꯗꯣ ꯀꯃꯥꯏ ꯇꯧꯔꯤ ꯍꯪꯉꯨꯆꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕ ꯏꯆꯦ ꯇꯣꯝꯕꯤ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯂꯦ ꯍꯥꯏꯌꯦ ꯇꯥꯒꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯥꯏ ꯅꯤꯄꯥꯁꯤꯅ ꯏꯆꯦ ꯇꯣꯝꯕꯤ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔ ꯆꯠꯂꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯁ ꯏꯌꯥ ꯅꯤꯄꯥ ꯂꯥꯏ ꯂꯨꯅ ꯇꯧꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯔ ꯃꯥꯒꯤ ꯌꯨꯡ ꯇꯥ ꯐꯩ ꯈꯨꯟꯗꯕ ꯁꯟꯗꯥ ꯇꯥꯕꯒ ꯃꯅꯦꯝꯕꯣꯛꯀꯤ ꯎꯄꯨ ꯄꯥꯂꯪ ꯐꯃꯨꯡ ꯀꯥꯈꯠꯂ ꯊꯥꯡꯃꯩ ꯊꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯀꯣ ꯑꯗꯣ ꯃꯅꯦꯝꯕꯣꯛꯁꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯏꯌꯥꯁꯤꯗꯤ ꯄꯪꯉꯤꯗꯤ ꯍꯥꯏꯗꯨ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯍꯩ ꯃꯥꯜꯂꯦ ꯅꯨꯃꯤꯠꯀꯤ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯌꯦ ꯊꯕꯛ ꯁꯨ ꯇꯥꯗꯕ ꯃꯅꯦꯝꯕꯣꯛꯁꯤꯗꯤ ꯕꯖꯥꯔ ꯀꯥꯕ ꯏꯆꯦ ꯇꯣꯝꯕꯤꯀꯣ ꯄꯣꯠ ꯌꯣꯟꯕꯤ ꯅꯣꯡꯃꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯈꯜꯂꯦꯕ ꯏꯌꯥ ꯅꯤꯄꯥꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯩꯒꯤ ꯄꯥꯂꯪꯁꯦ ꯀꯥꯈꯠꯂꯒ ꯂꯥꯏꯔꯤꯛ ꯇꯧꯔꯦ ꯄꯦꯛ ꯄꯥꯛꯁꯨ ꯂꯥꯎꯗꯦ ꯇꯨꯃꯤꯟꯅ ꯊꯥꯡꯃꯩ ꯈꯤꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯅ ꯇꯥꯔꯣꯏ ꯏꯕꯦꯝꯃ ꯅꯨꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯣ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯕꯖꯥꯔꯗꯗꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯇꯥꯏꯅꯀꯣ ꯄꯦꯄꯔ ꯁꯤꯒꯥꯏꯕ ꯐꯖꯅ ꯊꯨꯞꯆꯜꯂꯒ ꯄꯨꯅ ꯂꯥꯛꯑꯦ ꯕꯖꯥꯔꯗꯩ ꯀꯨꯝꯃꯒ ꯁꯅꯥꯗ ꯃꯌꯥ ꯅꯤꯄꯥꯗ ꯄꯤꯔꯦ ꯑꯉꯥꯡ ꯑꯩꯈꯣꯏ ꯁꯤꯒ ꯀꯁꯥꯔꯗꯗꯤ ꯅꯤꯉꯣꯜ ꯃꯩꯇꯩꯁꯦ ꯑꯉꯥꯡ ꯀꯥꯏꯅ ꯀꯧꯅꯩꯑꯦꯕ ꯏꯆꯦ ꯇꯣꯝꯕꯤ ꯏꯌꯥ ꯅꯤꯄꯥ ꯕꯖꯥꯔꯗꯅꯦ ꯅꯌꯨꯝ ꯁꯣꯝꯗꯒꯤ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯏ ꯏꯅꯦꯕꯣꯛꯇꯤ ꯄꯥꯕ ꯍꯩꯇꯦ ꯅꯪ ꯑꯝꯇꯪ ꯄꯥꯔꯛꯎ ꯇꯥꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯃꯌꯥ ꯅꯤꯄꯥꯁꯤꯅ ꯏꯆꯦ ꯇꯣꯝꯕꯤ ꯆꯦꯗ ꯐꯥꯛꯇꯣꯛꯑꯒꯀꯣ ꯃꯅꯦꯝꯕꯣꯛꯅ ꯕꯖꯥꯔꯗꯒꯤ ꯈꯨꯠꯂꯛꯄ ꯆꯦꯗꯣ ꯍꯥꯡꯗꯣꯛꯑꯒ ꯀꯞꯄꯛꯑꯦ ꯀꯔꯤ ꯍꯥꯏꯅ ꯀꯞꯄꯤ ꯏꯃꯥ ꯅꯆꯥꯅ ꯂꯝꯗꯝ ꯇꯥꯞꯅ ꯂꯩꯕꯅꯤꯅ ꯏꯃꯥꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯅ ꯀꯞꯄꯛꯄ ꯃꯅꯦꯝꯕꯣꯛꯅ ꯍꯨꯏꯠ ꯀꯗꯥꯏꯗꯩ ꯅꯃꯥꯁꯤ ꯅꯪꯅ ꯊꯕꯛꯀꯤ ꯁꯨꯅꯤꯡꯗꯗꯅ ꯅꯣꯡꯉꯥꯟꯕꯒ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯈꯠ ꯂꯥꯏꯔꯤꯛ ꯇꯧꯔꯤꯃꯅ ꯅꯔꯣꯟꯁꯨ ꯊꯣꯛꯇ ꯅꯁꯀꯨꯟ ꯊꯣꯛꯇ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯃꯤꯅꯦ ꯕꯖꯥꯔꯗꯩ ꯑꯇꯥꯕ ꯆꯦ ꯈꯨꯜꯂꯛꯑꯒ ꯍꯥꯏꯅ ꯑꯣ ꯍꯥꯏꯗꯅ ꯃꯌꯥ ꯅꯤꯄꯥꯗꯣ ꯑꯁꯤꯅꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯆꯥꯅꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯔꯛꯎ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯕꯦꯟꯙꯧ ꯂꯩꯅꯥꯔꯤ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯕꯣꯝ ꯀꯥꯞꯄꯤꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯈꯪꯗꯦꯕꯣ ꯏꯆꯦ ꯇꯣꯝꯕꯤ ꯋꯥꯔꯤ ꯃꯇꯦꯛꯁꯦ ꯇꯥꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯤꯡꯉꯣꯜ ꯃꯩꯇꯩꯒꯤ ꯋꯥꯔꯤꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯂꯩꯔꯝꯃꯤ ꯌꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯅꯤꯡꯉꯣꯜ ꯃꯩꯇꯩꯒꯤ ꯑꯇꯩꯁꯨ ꯂꯩꯔꯤ ꯅꯨꯗꯦ ꯍꯥꯏꯌꯦ ꯕꯦꯟꯊꯧꯅ ꯑꯃꯅ ꯃꯥꯏ ꯅꯤꯄꯥ ꯌꯥꯝ ꯄꯪꯕ ꯏꯆꯦ ꯇꯣꯝꯕꯤ ꯏꯪꯊꯝꯊꯥꯁꯦ ꯑꯣ ꯅꯨ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯍꯥꯏ ꯑꯗꯣ ꯏꯪꯊꯝꯊꯥꯗꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯃꯥ ꯍꯣꯏ ꯆꯧ ꯆꯥꯏꯅ ꯊꯥꯈꯤꯕ ꯏꯆꯦ ꯇꯣꯝꯕꯤ
ꯃꯗꯨꯗ ꯃꯥꯁꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯕ ꯏꯆꯦꯇꯣꯝꯕꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯍꯥꯏꯗꯤ ꯏꯆꯦꯇꯣꯝꯕꯤ ꯂꯦꯞꯇꯤꯟ ꯆꯪꯅꯤꯡꯉꯕꯀꯣ ꯃꯥꯅ ꯇꯨꯔꯦꯟ ꯃꯄꯥꯟꯁꯦ ꯁꯨꯝ ꯊꯤꯕꯁꯤꯗ ꯐꯖꯈ꯭ꯔꯕ ꯕꯣꯔꯥꯛ ꯃꯄꯥꯟ ꯑꯃ ꯐꯪꯉꯦ ꯕꯣꯔꯥꯛꯁꯤꯅ ꯀꯝꯗꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯦꯡꯒꯨꯗꯣ ꯏꯆꯦꯇꯣꯝꯕꯤ ꯏꯪꯊꯝꯊꯥꯗ ꯏꯪꯃꯟꯒꯤꯅ ꯂꯩꯔꯥꯏ ꯀꯥꯈꯠꯂꯒ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯄꯪꯕꯁꯤꯅ ꯄꯨꯔꯞ ꯄꯨꯔꯞ ꯀꯨꯝꯊꯔꯒ ꯃꯥꯅ ꯊꯦꯡꯒꯨꯅꯦ ꯈꯪꯗꯕꯅꯤꯅ ꯊꯦꯡꯒꯨꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡꯗ ꯍꯥꯝꯖꯜꯂꯦ ꯃꯥ ꯂꯦꯞꯇꯤꯟ ꯇꯧꯁꯜꯂꯦ ꯏꯆꯦꯇꯣꯝꯕꯤ ꯃꯥꯏ ꯊꯦꯡꯒꯨꯗꯣ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯇꯧꯅ ꯀꯨꯝꯊꯈ꯭ꯔꯦ ꯏꯁꯤꯡꯗ ꯅꯤꯄꯥꯁꯤꯅ ꯀꯩ ꯈꯜꯂꯤ 150 ꯁꯨꯍꯟꯕꯤꯒꯦ ओके थैंक यू यूट्यूब ओके थैंक यू दूर है अरे थैंक यू दो इचेतोम्बी हट साबुंग साबुंग तुमने कुमखरे ओके है इचेतोम्बी ताब्रो अरगदी मया मयम जौरे दट है मनेबो मयम जौरगा मनेबोक्सना nga चाक थोंना पिजरे इचेतोम्बी अहिंगदा मया पाजे मथि फाइनिंगेबको अदो मनेबोकना चाक चाबदा चुही जेनबा चुहिंगदो मबाई चुहिंग हापके हाय इनेबो हापकनु चामन्ना खीरमेना ए होइने होइने खितंग चावने हाय हापकनु हाय फुटा अमा ताहरे मा चालुक टुगै इचेतोम्बी ताहावदुदा ओ ओय वारी वारी तावने हाय इचेतोम्बी मारे मनेबो उदिंगा माना पुखम न चुहिंग फुटा ताहर मरे टक टंगेबा माना अस ख्वाम सिजाना मासे वाखन नुंगाइते इचेतोम्बी अहिंग हौगलगा माना कोइथी थीबो थाइने दी चाक्संगदा कोइ शिकाने बांग सारगा जान जान थरमेबको लेपाकी चफुदा मदो माना कोइथी थीसिगा नाचैर पाय माना ऐ लाली तादे अदो नाचै बा चफु लेबाक चफु पोप थिनो ओरोटा माना गरा 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 ठगपसिगा दम ठग मबु ठलगा ओए लेपो है चफु होर मिने कमाई लेपको मा साउदना पुक ठले ओए लेपो यादेदने नाचैदना ngasai chafu se pop thao chafu pung kai kai masa chu hing pung cho le good mana kali as kamai tong ni sidan sung yeng siga mani bok to thaina de wa ge jum ni na ko lasing bora amani jan thamba yes yes ado mana lasing bora do पुथरगा हाइदरगा मारना लोयना लसिंगुगा थरो थरो ओना मासे ngosो ngौना वारिसे बेंधौले नागी कमेन्ट कारण चखरे इचेतोम्बी ngasai mangna ahingda mathi je finding aba ichेतोम्बी mathi finding dana over है मठी फाइनिंग ना माना मठी फाइनिंग मने हगो बक्की दना लमजाई द फाइजल ले इचेतोम्बी लसिंग ओलु बई मने बो खंगबदौरो इचेतोम्बी वारी ओना हिंटो मी ngasai mana lakpoda borak ta mathi phai thengu mathak phai thengu ro kum chakhibodo chak charabra chadri hare krishna ko ja kuireda udaba ado ja like to sambiro ja no naik tok de aduga man lamjai da mathi phaijalaga mana kari khali ngasai ture pan da khong thi phai badi thi chatli haji chakpa jenga na hare krishna ado चलो है ana thi du ha ri ba ichेतोम्बी amang baduda
ꯑꯗ ꯃꯥꯅ ꯑꯩꯄꯥ ꯉꯁꯥꯏꯗꯤ ꯆꯠꯂꯤ ꯍꯧꯖꯤꯛ ꯆꯠꯇꯦ ꯃꯁꯤ ꯂꯝ ꯍꯦꯜꯂꯤ ꯆꯠꯂꯨꯅꯍꯦ ꯍꯥꯏ ꯁꯨꯡꯆꯠ ꯆꯠꯇꯕ ꯃꯥꯅ ꯄꯥꯄꯤꯒꯤ ꯃꯆꯥ ꯉꯁꯥꯏꯗꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯆꯠꯂꯤ ꯍꯧꯖꯤꯛ ꯆꯠꯇꯦ ꯍꯥꯏꯗ ꯃꯥꯅ ꯊꯣꯡꯉꯥꯛꯆꯦ ꯄꯥꯏꯔꯒ ꯃꯥꯒꯤ ꯑꯃꯥꯡꯕ ꯊꯤꯕꯣꯠꯇꯨꯒ ꯃꯥ ꯐꯥꯛ ꯀꯟꯕꯗꯨꯒ ꯃꯅꯦꯕꯣꯛꯀꯤ ꯃꯈꯥꯖꯥꯏꯒ ꯆꯣꯡꯈ꯭ꯔꯦꯕ ꯔꯦꯕꯤꯇꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯅꯦꯕꯣꯛꯅ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅ ꯏꯅꯦꯕꯣꯛ ꯉꯁꯥꯏ ꯂꯥꯛꯄ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯈꯣꯡ ꯍꯥꯝꯕꯗ ꯊꯤꯔꯣ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯤ ꯐꯥꯏꯅꯤꯡꯕꯅꯤꯅ ꯈꯣꯡ ꯍꯥꯝꯕꯗ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯁꯥꯎꯅ ꯐꯨꯔꯣ ꯍꯦꯠ ꯑꯄꯪꯕ ꯊꯤꯅ ꯆꯠꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯅꯪꯗꯣ ꯁꯣꯏꯗ ꯊꯦꯡꯒꯨ ꯑꯣꯏꯔꯝꯃꯅꯤ ꯏꯪꯊꯝꯊꯥꯒꯤ ꯏꯪꯅ ꯀꯥꯔꯛꯄ ꯅꯪꯅ ꯐꯥꯏꯖꯝꯕꯗꯨ ꯁꯥꯅ ꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯄꯪꯕ ꯍꯥꯏꯅ ꯉꯥꯡꯉꯦ ꯑꯩꯁꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯣꯖా ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯊꯣꯂꯩꯅꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯤꯡꯉꯤ ꯑꯣꯖꯥ ꯅꯥ ꯌꯦꯛ ꯇꯧꯗꯦꯀꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯣꯖꯥ ꯔꯦꯕꯤꯇꯥꯅ ꯍꯤꯡꯗ꯭ꯔꯗꯤ ꯁꯤꯒꯗ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥ ꯑꯣꯖꯥ ꯕꯁꯟ ꯏꯁꯨ ꯅꯨꯄꯥ ꯑꯣꯖꯥ ꯕꯁꯟ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯤꯡꯂꯤꯕꯔꯥ ꯑꯣꯖꯥ ꯅꯥꯌꯦꯛ ꯇꯧꯗꯦꯀꯣ ꯀꯨꯏꯔꯦ ꯑꯣꯖꯥ ꯎꯅꯗꯕ ꯏꯆꯦꯇꯣꯝꯕꯤ ꯋꯥꯔꯤ ꯃꯆꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯔꯦꯕꯤꯇꯥꯅ ꯁꯤꯔꯒ ꯏꯁꯨꯅꯨꯄꯥ ꯑꯣꯖꯥ ꯕꯁꯟꯇꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯒꯗ꯭ꯔꯣ ꯍꯥꯏ ꯂꯩꯅꯥꯒꯤ ꯃꯁꯨ ꯌꯥꯝꯃꯤ ꯍꯥꯏ ꯌꯥꯝꯃꯅꯤ ꯆꯤꯇꯝꯕꯤ ꯍꯣ ꯑꯣꯖꯥ ꯕꯁꯟ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯕꯦꯟꯊꯣꯂꯩꯅꯥꯅ ꯍꯥꯏꯕ ꯔꯦꯕꯤꯇꯥꯅ ꯁꯤꯔꯒ ꯏꯁꯨꯅꯨꯄꯥ ꯑꯣꯖꯥ ꯕꯁꯟꯇꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯒꯗ꯭ꯔꯣ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯣꯀꯦ ꯑꯩꯁꯨ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗꯦ ꯏꯪꯊꯝꯊꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯉꯟꯅ ꯉꯟꯅ ꯄꯣꯊꯥꯅꯁꯤ ꯑꯣꯖꯥ ꯖꯤꯇꯣꯝꯕꯤꯁꯨ ꯋꯥꯔꯝꯅꯤ ꯕꯖꯥꯔꯗꯩ ꯂꯥꯛꯄ ꯋꯥꯔꯤ ꯇꯥꯖꯩ ꯍꯥꯏ ꯋꯥꯔꯤ ꯐꯖꯩ ꯍꯥꯏ ꯖꯤꯇꯣꯝꯕꯤꯅ ꯊꯦꯡꯀ꯭ꯌꯨ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯣꯖꯥꯗꯨꯅ ꯂꯤꯕꯤꯔꯝꯃꯤꯃꯤ ꯏꯆꯦꯇꯣꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯤꯟ ꯄꯥꯕ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯁꯤ ꯏꯆꯦꯇꯣꯝꯕꯤ ꯏꯆꯦꯇꯣꯝꯕꯤ ꯏꯪꯉꯦ ꯀꯁꯥꯔꯁꯨ ꯕꯦꯟꯊꯣꯂꯩꯅꯥꯒꯤ ꯏꯆꯦꯇꯣꯝꯕꯤ ꯄꯣꯠ ꯆꯩ ꯊꯥꯔꯛꯏꯗꯣ ꯃꯃꯜ ꯌꯥꯝ ꯍꯥꯏꯌꯨ ꯇꯦꯛꯁ ꯌꯥꯝ ꯍꯥꯏꯒꯠꯂꯨ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯏꯁꯨ ꯅꯨꯄꯥ ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯣꯠꯆꯪ ꯑꯇꯩ ꯄꯨꯊꯣꯛꯄꯤꯔꯣ ꯃꯁꯨ ꯃꯪꯒꯣꯜ ꯏꯁꯨ ꯅꯨꯄꯥ ꯇꯥꯃꯣꯅ ꯏꯁꯩ ꯁꯛꯆꯅꯤ ꯏꯪꯕꯅ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯥꯏ ꯑꯥꯎ ꯏꯪꯉꯦ ꯏꯆꯦꯇꯣꯝꯕꯤ ꯍꯟꯗꯛ ꯀꯁꯥꯔꯗꯁꯨ ꯏꯪꯉꯦ ꯏꯆꯦꯇꯣꯝꯕꯤ ꯄꯨꯡ 4:30 ꯇꯥꯔꯗꯤ ꯁꯟꯙꯥ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯕꯦꯟꯊꯣꯂꯩꯅꯥꯒꯤ ꯁꯣꯔꯥꯠꯇ ꯏꯆꯦꯇꯣꯝꯕꯤꯅ ꯐꯤꯔꯣꯏ ꯐꯤꯉꯥꯡ ꯄꯥꯡꯖꯔꯅꯤ ꯏꯁꯨ ꯅꯨꯄꯥ
ꯇꯥꯃꯣꯁꯦ ꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯤꯁꯨ ꯄꯨꯔꯛꯏ ꯍꯥꯏ ꯌꯣꯜꯂꯨ ꯌꯣꯜꯂꯨ ꯒꯨꯋꯥꯍꯥꯇꯤꯅ ꯍꯣꯡꯕꯅꯤ ꯂꯩꯅꯥ ꯑꯩꯅ ꯃꯤꯒꯤ ꯄꯣꯌꯦꯡ ꯃꯌꯥꯝꯗꯨ ꯂꯧꯁꯟꯒꯦ ꯌꯥꯏ ꯌꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯀꯗꯧꯕꯅꯤꯅ ꯄꯣꯌꯦꯡ ꯃꯌꯥꯝꯗꯣ ꯏꯆꯦ ꯇꯣꯝꯕꯤꯅ ꯄꯥꯏꯁꯟꯕꯤꯔꯣ ꯀꯥꯏꯗꯤꯌꯦ ꯊꯤꯕꯇꯕꯨ ꯅꯧꯄꯥ ꯌꯥꯎꯖꯍꯧꯒꯦ ꯕꯤꯟꯙꯧ ꯂꯩꯅꯥ ꯁꯣꯔꯥꯠꯀꯤ ꯄꯣꯌꯦꯡꯗꯣ ꯅꯧꯄꯥꯁꯨ ꯌꯥꯎꯍꯧꯒꯦ ꯊꯤꯕ ꯃꯥ ꯀꯌꯥꯝ ꯆꯥꯏꯊꯣꯛꯑꯝꯕꯅꯣꯗꯣ ꯑꯗꯨꯒ ꯈꯪꯒꯗꯧꯅꯦꯕ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯩ ꯑꯣꯏꯅ ꯄꯥꯡ ꯇꯥꯔꯦ ꯗꯈꯤꯅꯥꯅ ꯃꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯇꯧꯖꯕ ꯍꯥꯏꯗꯨꯅꯤ ꯑꯔꯥꯝꯕ ꯕꯪꯂꯥꯗꯒꯤ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯑꯔꯦꯝꯕ ꯐꯪꯂꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯗꯈꯤꯅꯥꯗꯣ ꯆꯥꯝ ꯑꯣꯏꯍꯟꯁꯤ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯆꯥꯝꯂ ꯆꯅꯤꯔ ꯑꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯇꯧꯖꯔꯅꯤ ꯀꯁꯥꯔꯗꯗꯤ ꯗꯈꯤꯅꯥ ꯆꯥꯝꯁꯦ ꯆꯠꯅꯗꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯤ ꯕꯤꯟꯙꯧ ꯂꯩꯅꯥꯅ ꯃꯥ ꯀꯅꯥ ꯂꯩꯖꯗꯕꯅꯤ ꯌꯥꯝ ꯂꯧꯔꯣꯏꯗ ꯂꯨꯄꯥ 400 ꯈꯛ ꯂꯧꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯄꯩꯁꯥꯁꯤ ꯁꯨꯝ ꯇꯥꯅꯤ ꯃꯣꯏꯗꯤ ꯁꯥꯒꯩ ꯆꯥꯎꯕꯅꯤꯅ ꯗꯈꯤꯅꯥ ꯍꯥꯏꯔꯗꯤ ꯁꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯂꯧꯗꯨ ꯅꯪꯗꯤ ꯀꯗꯥꯏ ꯎꯅꯤ ꯅꯪꯗꯤ ꯃꯊꯛꯇ ꯄꯥꯏ ꯂꯩꯔꯅꯤ ꯀꯥꯏꯗꯩ ꯎꯅꯤ ꯑꯩꯅ ꯂꯧꯗꯣꯔꯤꯃꯤꯗꯅ ꯗꯈꯤꯅꯥꯗꯣ ꯂꯩꯅꯥ ꯁꯤꯕ ꯌꯥꯄꯣꯠ ꯅꯠꯇꯦꯗ ꯀꯥꯏꯗꯩ ꯏꯆꯦ ꯇꯣꯝꯕꯤ ꯁꯨꯝ ꯍꯥꯏꯖꯔꯤꯃꯤ ꯁꯤꯅꯤꯡꯗꯕꯅꯤ ꯑꯌꯣ ꯍꯥꯏꯕꯒ ꯗꯥꯛꯇꯔ ꯌꯧꯕꯅ ꯍꯥꯟꯕ ꯃꯤꯅꯤꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯀꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯨ ꯕꯦꯟꯙꯧ ꯆꯦ ꯇꯣꯝꯕꯤ ꯏꯪꯕꯅꯤ ꯉꯟꯅ ꯄꯣꯊꯥꯁꯤ ꯁꯤꯔꯁꯨ ꯌꯥꯔꯦꯗ ꯆꯦ ꯁ꯭ꯌꯥ ꯆꯦ ꯇꯣꯝꯕꯤ ꯁꯤꯅꯤꯡꯕꯗꯨꯅꯅꯤ ꯀꯔꯕꯥꯔ ꯇꯧꯔꯤꯁꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯣꯔꯛ ꯃꯅꯤꯄꯨꯔꯗꯩ ꯑꯃꯨꯛ ꯆꯦꯟ ꯁꯤꯅꯤꯡꯕꯗꯨꯅꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯗꯥꯛꯇꯔ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯤꯌꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯍꯥꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯁꯨ ꯃꯈꯥ ꯊꯝꯁꯤ ꯑꯃꯨꯛꯇ ꯂꯣꯏꯊꯕ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯃꯈꯥ ꯊꯝꯕ ꯐꯩ ꯂꯣꯏꯁꯟꯕ ꯌꯥꯗ꯭ꯔꯤꯌꯦ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯃꯇꯝ ꯂꯣꯏꯔꯛꯀꯗꯧꯔꯦ ꯅꯣꯡꯅ ꯆꯥꯊꯣꯛꯑꯗꯤ ꯍꯥꯎꯇꯦꯕ ꯅꯣꯡꯃꯩ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯁꯤ ꯅꯠꯇ꯭ꯔ ꯏꯆꯦ ꯇꯣꯝꯕꯤ ꯉꯁꯤ ꯅꯣꯡꯗꯤ ꯂꯣꯏ ꯆꯥꯊꯣꯛꯏ ꯀꯥꯏ ꯌꯥꯅꯩꯒꯦ ꯍꯌꯦꯡꯁꯦ ꯃꯈꯥ ꯈꯔ ꯊꯝꯍꯧꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯁꯤ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯎꯅ ꯍꯥꯎꯅ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯂꯥꯏꯐꯝꯗ ꯄꯨꯕꯒꯤꯅꯤ ꯚꯥꯂꯣ ꯑꯩ ꯖꯨꯂꯤ ꯈꯥꯎ ꯑꯣꯏꯒꯦ ꯕꯦꯟꯙꯧ ꯂꯥꯏꯐꯝ ꯆꯠꯂꯗꯤ ꯍꯥꯏꯔꯝꯃꯨ ꯑꯩ ꯀꯩꯅꯣ ꯑꯩ ꯖꯨꯂꯤ ꯈꯥꯎ ꯑꯣꯏꯒꯦ ꯈꯨꯜꯂꯛꯇ ꯁꯣ ꯂꯣꯏꯌꯦ ꯕꯤꯟꯗꯥꯕꯣꯟ ꯑꯩ ꯁꯣꯟꯒꯦ ꯂꯥꯏꯐꯝꯗ ꯑꯩ ꯁꯣꯟꯒꯦ
ꯄꯩꯁꯥꯗ ꯄꯤꯔꯝꯃꯨ ꯁꯤꯕꯁꯨ ꯂꯩꯖꯗꯦ ꯁꯦꯕꯥꯁꯨ ꯂꯩꯖꯗꯦ ꯄꯩꯁꯥꯗ ꯗꯨꯂꯤ ꯈꯥꯎ ꯍꯥꯞꯄꯛꯑꯣ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯏꯆꯦꯇꯣꯝꯕꯤ ꯂꯣꯏꯁꯤꯜꯂꯁꯤ ꯏꯄꯥꯅ ꯍꯥꯏꯗꯣ ꯄꯣꯌꯦꯡꯅ 1,000,000 ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯅ ꯂꯣꯏꯕꯩ ꯗꯈꯤꯅꯥ ꯌꯦꯟꯕꯗꯣ ꯆꯥꯝ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯤ ꯑꯣ ꯌꯥꯏ ꯏꯆꯦꯇꯣꯝꯕꯤ ꯌꯥꯏ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯀꯦ ꯏꯆꯦꯇꯣꯝꯕꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯤ ꯍꯌꯦꯡꯒꯤꯁꯨ ꯈꯔ ꯊꯝꯃꯁꯤ ꯄꯣꯊꯥꯔꯁꯤ ꯏꯪꯕꯅꯤꯅ ꯇꯨꯝꯅꯔꯁꯤ ꯏꯆꯦꯇꯣꯝꯕꯤꯁꯨ ꯄꯣꯊꯥꯕꯤꯔꯣ ꯄꯣꯊꯥꯔꯁꯤ ꯂꯥꯏꯐꯝꯗ ꯑꯣꯏꯔꯗꯤ ꯃꯤ ꯁꯦꯕꯥ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯐꯃꯨꯡꯗ ꯊꯔꯣ ꯑꯣꯟꯅ ꯄꯀꯥ ꯇꯥ ꯂꯩꯗꯣꯏꯃꯤ ꯑꯗꯨ ꯄꯥꯝꯕ ꯑꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯦꯇꯣꯝꯕꯤ ꯃꯤꯗꯜ ꯑꯣꯖꯥ ꯕꯁꯟꯇ ꯆꯤꯇ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯣꯊꯥꯔꯁꯤ ꯏꯪꯉꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯣꯡꯒꯣꯜ ꯅꯠꯇꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯦꯇꯣꯝꯕꯤ ꯃꯤꯗꯜ ꯑꯣꯖꯥ ꯕꯁꯟꯇ ꯆꯤꯇ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯅꯍꯥꯛ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯐꯔꯦ ꯄꯨꯡ 10 ꯇꯥꯔꯦ ꯑꯣꯖꯥ ꯕꯁꯟ ꯇꯟꯗꯟ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯣ ꯑꯣꯀꯦ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯕꯤꯔꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯣ ꯃꯌꯥꯝ ꯖꯣꯏ ꯔꯦꯕꯤꯇꯥ ꯖꯣꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯗꯣꯂꯤꯅꯥ ꯋꯦꯜꯀꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯏꯆꯦꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯅꯍꯥꯛ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯕꯁꯟ ꯒꯨꯗ ꯅꯥꯏꯠ